Yairemba masana haidokiba wadu amu wakal khanjai karino ainu ji haikriba wadubo aiki amukana karigino ainu wangang butok thrisibo kana gumba misak amana ngangkum amukso machilda hairei chalo amai bi thambal gi manakta ai take magi leifam adutata nang asingba chumba loina khangkani dairi do chen thamu madugi matengna pumna khanggadoribani ai kanano amadi nang kanano ivani gi kari mari thoknai haiba adudi amai vi thambalna pumna khangani maru oina yan hanbuda thawai asigi magi wari pumna yawbani nang kigano ai leiri matam pumna makta nang busenaduna wai khara si hairam laga chablep khre heremba ingangakna machin baldu makutuna thamduna wa haise matomta dusu wakaldani ai tasing khangdre ai tasingna ko ngaure adubu ai simadi khangi yumasi thawai amana pumna otuna leire kari maramgi mana yumasi da laiba ekhoi myamda kari pendaba leiba amuksu thajaba yaribra haujipu thawai kaina dairi asina matau karamna wakhalda haijeramba adu chapleptuna lei kagi maidu khanghautana ingang ngalakpa aduda kiramba makhaidu loina fakhre kanagumba ama sagunatuna yeremba masasi hauji leiribani adusu masa khangda rumgi akoivadu haifet koina muktang yengamduna dairi du konkhatuna tapna hugalaga phamungda karai mol banaki duta dairi du yamna cheksina thami tasengna wakhalna phumbangnari amuksu wakhalgi kallava irei asida makhal ani thokna khaidorakli oithokpa yava amadi yadava haiva asimadi wakhalda asum khanduna leikre amaibi thambal haiva wai asina tapna uithakiduna yairembasu tumthakre ahingdo nongyam kanna haithei kumgi tavanung adudagi ka henani chingsang lakpagi mamangdani mak asi thenglaba imam lava ahing amada thavak chalubadagi halaklami gari ri yaude makhongna leirak macha adu changakpani mafamdo kadaidanu karidanu haiva gyantade masamaksu adum pakchata chali sumlakpaduna khongnang maya amagi mapada nupi macha ama kaptuna leirami hek yengbada nungaite mamai pulap khumjinduna kapli yamna pena ningamtana chingsang lakpa madu ubada minungsi polakpuna changsinduna tapna hangi abem nang bukanano athengba hingsida konthong maya sida kedoribano yumda changba yadro kaplambadagi nupi macha adu tapna non khalaga chingsang lakpadi yengtuna kaka yumda kanamta leite itomta leibakiye chingsang lakpana haima baba hoi ima hoidi yumda leibu kiraga karigino konthong mayada amamba sida leibudi kidriba baba leite mama do kaithel ka kibadagi hauji phok haji laktre chak sulame chengsu leite yumthang naba nini hoidusu loina hange kanamta pira u yade yumsu yamna mamme ai leibu kidana mapanda thorakpane thabalsu yamna phai haidana ihe karigino nangna amuka piduna mama laktabagi chingsang lakpa angang nupi macha adugi paukhumdu tavada haifam khangda lukhamdu haifet nali matam fatte chango sida leirinu haibusu ngamdre yumdana henaki haiba wahai ama pankravaduna kaka ibani mama lakpa khulgi khunjin phauba thokminaraga yingminarusira chingsang lakpa mamitu sangdoklaga amambaduda nupi machadu yengi upai leitana mating nirakliva angang asigi wahaiduda yayade haivungamdre pungsu thengavani thokliva thajadu amuba puva lechin makhaina
ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯍꯥꯏꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇꯦ ꯈꯨꯜꯒꯤ ꯈꯨꯖꯤꯟ ꯐꯥꯎꯕ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯀꯀꯥ, ꯀꯀꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ? ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯀꯀꯥꯒꯤ ꯃꯤꯡꯂꯣ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯀꯧꯋꯦ꯫ ꯊꯕꯛ ꯆꯠꯂꯨꯕꯅꯤ, ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯒꯥꯔꯤꯁꯨ ꯄꯨꯍꯧꯗ꯭ꯔꯕ꯫ ꯑꯗꯣ ꯑꯕꯦꯝ, ꯑꯕꯦꯝꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯑꯉꯥꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖ ꯀꯧꯋꯦ, ꯃꯌꯥꯝꯅ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯀꯧꯋꯦ꯫ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ꯫ ꯈꯖꯤꯛ ꯂꯥꯛꯂꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯖꯒꯥ ꯌꯧꯔꯛꯏ꯫ ꯃꯇꯧ ꯃꯥꯟꯗꯅ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯔꯛꯏ, ꯚꯨꯠꯀꯤ ꯑꯣꯏꯕ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯄ ꯀꯌꯥ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯍꯩꯅꯗꯅ ꯑꯕꯦꯝ, ꯇꯣꯛꯑꯣꯕ, ꯅꯪ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯁꯦ, ꯀꯀꯥ ꯍꯩꯅꯗꯦꯕ꯫ ꯍꯣꯏ ꯀꯀꯥ, ꯑꯗꯨ ꯑꯩ ꯀꯀꯥꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦ? ꯀꯩꯅꯣ? ꯍꯪꯉꯨꯅꯦ꯫ ꯀꯀꯥꯅ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯂꯥꯛꯏꯗꯣ ꯀꯤꯗ꯭ꯔꯣ? ꯑꯍꯥꯟꯕꯗꯗꯤ ꯀꯤꯔꯝꯃꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯊꯣꯏꯅ ꯀꯤꯗ꯭ꯔꯦꯗ꯫ ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯑꯉꯛꯄꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯣꯝꯖꯥꯎ ꯀꯣꯝꯖꯥꯎ ꯇꯧꯗꯨꯅ ꯃꯩ ꯆꯥꯛꯄꯒꯤ ꯑꯃꯗꯤ ꯃꯩꯁꯥ ꯀꯌꯥ ꯃꯅꯨꯡꯗꯨꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ꯫ ꯇꯥꯕꯗ ꯅꯠꯇꯦ, ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗꯒꯤ, ꯀꯔꯝꯕ ꯄꯨꯡꯖꯥꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯁꯥꯒꯠꯈꯤꯕꯅꯣ? ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯨꯗ ꯑꯉꯥꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯀꯥꯅ ꯀꯤꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯀꯀꯥ, ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯛꯎꯅꯦ, ꯑꯩꯁꯦ ꯀꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯄꯟꯊꯗꯦ ꯁꯦꯀꯦꯟ ꯐꯥꯗꯅ ꯌꯦꯡꯂꯨꯏ꯫ ꯁꯛꯐꯝ ꯑꯣꯟꯅꯔꯝꯃꯤ, ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯂꯥꯡꯈꯤꯕ ꯁꯛꯂꯣꯟ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯉꯪꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯪꯒꯤꯅꯦ, ꯅꯪꯒꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯁꯥꯡ, ꯀꯤꯗꯨꯅ ꯇꯨꯡꯍꯜꯂꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯕꯦꯝ, ꯑꯕꯦꯝ, ꯀꯀꯥꯗ ꯂꯛꯅꯔꯛꯀꯅꯨ, ꯀꯀꯥ ꯀꯤꯌꯦ꯫ ꯋꯥꯗꯨ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯇꯨꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯂꯥꯎꯅ ꯃꯩꯁꯥ ꯐꯪꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤꯒꯤ ꯀꯣꯝꯗꯨꯗ ꯏꯟꯊꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯈꯥꯡꯕ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯩꯁꯥ ꯑꯗꯨꯕꯨ ꯈꯥꯡꯂꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯖꯗꯨꯅ ꯌꯦꯡꯖꯩ, ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯔꯦꯝꯕ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯇꯧꯒꯗꯕ ꯃꯊꯧ ꯃꯈꯩ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯥꯏꯔꯔꯤ, ꯆꯞ ꯆꯥꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯄꯥꯗ ꯊꯝꯕꯥꯜꯒꯤ ꯃꯤꯡꯕꯨ ꯄꯜꯂꯗꯨꯅ ꯊꯤꯟꯊꯒꯅꯨ, ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯆꯠꯂꯣ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯅ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯠꯇꯕꯒꯤ ꯃꯁꯛꯇꯅ ꯌꯨꯝꯂꯛꯂꯅꯤ꯫ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ ꯆꯥꯏꯐꯝ ꯂꯥꯛꯐꯝ ꯑꯃ ꯍꯦꯛ ꯈꯪꯂꯝꯗꯦ꯫ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯏ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯔꯛꯇ꯭ꯔꯤꯕ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕ? ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯅꯥꯗ ꯇꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯦ, ꯇꯝꯂꯨꯔꯦ, ꯑꯃꯨꯛꯁꯨ ꯀꯔꯝꯅ ꯊꯥꯖꯕꯤꯒꯅꯤ? ꯉꯥꯏꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯥ? ꯑꯩꯕꯨ ꯂꯤꯛꯂꯥꯏꯗ ꯍꯥꯏꯁꯤꯔꯥ? ꯂꯤꯛꯂꯥꯏ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯔꯥꯡꯒꯤ ꯗꯥꯏꯔꯤꯒ ꯐꯣꯇꯣꯒꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯏꯔꯦꯝꯕ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯁꯕꯥꯛ ꯐꯥꯈꯩ ꯍꯥꯡꯉꯤ꯫ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯉꯥꯜ ꯇꯅ ꯌꯣꯝꯍꯜꯂꯤ꯫ ꯈꯖꯤꯛ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯑꯃꯝꯕ ꯂꯩꯍꯟꯗꯦ꯫ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯍꯧꯖꯤꯛꯁꯨ꯫ ꯉꯔꯥꯡꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯇꯧꯅ ꯌꯦꯡꯈꯤꯕꯅꯤ꯫ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯛꯏ, ꯑꯩꯕꯨ ꯀꯔꯤꯅꯣ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ ꯃꯁꯤꯕꯨ? ꯐꯣꯇꯣ ꯑꯁꯤꯅ ꯀꯅꯥꯅꯣ? ꯋꯥꯍꯪꯇꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯍꯜꯂꯛꯏꯕꯁꯤꯅ ꯑꯩꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯩ ꯍꯥꯏꯔꯤꯕ? ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗꯦ꯫ ꯂꯥꯛꯐꯝ ꯆꯠꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ꯫ ꯁꯥꯁꯤꯟꯅꯕ ꯃꯑꯣꯡꯗꯤ ꯅꯠꯇ꯭ꯔꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯌꯧꯔꯛꯀꯗꯣꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯑꯁꯤꯗ꯫ ꯃꯔꯛꯁꯤꯗ ꯊꯝꯕꯥꯜ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ? ꯏꯔꯣꯏ ꯂꯣꯏꯅ ꯋꯥꯈꯜ ꯃꯆꯥ ꯑꯃꯅꯤ ꯇꯧꯔꯤ꯫
ꯀꯔꯤꯅꯣ ꯃꯁꯤꯃꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯕ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯆꯥꯎꯔꯞ ꯃꯃꯥꯒꯤ ꯃꯆꯤꯜꯗꯒꯤ ꯍꯪꯗꯨꯅ ꯇꯥꯊꯣꯛꯏ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯤꯉꯩ ꯃꯁꯝ ꯃꯅꯥ ꯐꯥꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯎꯕ ꯃꯥꯟꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏꯕ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯕꯣꯔꯥ ꯈꯥꯎꯗꯨꯒ ꯒꯣꯔꯣ ꯆꯤꯡꯅ ꯆꯪꯁꯤꯜꯂꯛꯏ ꯊꯝꯕꯥꯜ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯍꯪꯉꯛꯏ ꯍꯥꯟꯅ ꯈꯪꯅꯕꯒꯤ ꯋꯥꯉꯥꯡ ꯇꯧꯏ ꯏꯕꯨꯡꯉꯣ ꯏꯅꯦꯒꯤꯗ ꯂꯥꯛꯏꯔꯥ ꯀꯔꯤ ꯂꯩꯔꯦ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯤꯔꯦ ꯑꯃ ꯋꯥꯠꯂꯤ ꯑꯃꯁꯨ ꯆꯤꯊꯔꯝꯃꯦ ꯈꯔ ꯑꯃꯗꯤ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯧꯁꯤꯜꯂꯗꯨꯅ ꯃꯥꯡꯒꯣꯜ ꯋꯥꯏꯗ ꯐꯤꯗꯥ ꯊꯥꯔꯗꯨꯅ ꯐꯝꯍꯜꯂꯤ ꯅꯪꯕꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯔꯣ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀꯣꯌꯣꯠ ꯑꯣꯠꯂꯒ ꯀꯤꯔꯨꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯊꯝꯕꯥꯜ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯏꯅꯦꯅꯕꯨ ꯀꯅꯥꯗꯕꯨ ꯍꯥꯏꯗꯣꯛꯂꯨꯗꯣꯏꯅꯣ ꯏꯌꯥꯒꯤ ꯃꯔꯝꯗꯕꯨ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯣꯏ ꯏꯅꯦꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯄꯤꯒꯦ ꯉꯥꯏꯍꯥꯛ ꯁꯤꯗ ꯂꯦꯡꯗꯅ ꯐꯝꯃꯒ ꯂꯩꯔꯝꯃꯨꯀꯣ ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯒ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯕꯣꯔꯥꯗꯨꯗꯒꯤ ꯐꯣꯇꯣ ꯈꯔ ꯂꯧꯊꯣꯔꯛꯏ ꯔꯦꯗ ꯃꯥꯔꯀꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕꯒꯤ ꯐꯣꯇꯣꯗꯨ ꯈꯥꯕꯒꯤꯅꯤ ꯔꯦꯗ ꯃꯥꯔꯀꯔ ꯑꯗꯨꯅ ꯀꯣꯌꯦꯛ ꯌꯦꯠꯁꯤꯜꯂꯗꯨꯅ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯃꯅ ꯀꯦꯡꯕꯒꯤꯅꯤ ꯆꯞ ꯃꯥꯟꯅꯅ ꯀꯣꯌꯦꯛ ꯌꯦꯛꯂꯒ ꯑꯗꯨꯃꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯐꯣꯇꯣ ꯃꯊꯪ ꯂꯧꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯏꯕ ꯇꯣꯝꯆꯧ ꯑꯃꯗꯤ ꯗꯣꯛꯇꯔ ꯄꯅꯦꯜ ꯏꯟꯁꯄꯦꯛꯇꯔ ꯕꯤꯅꯣꯗ ꯏꯔꯣꯏ ꯂꯣꯏꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯐꯣꯇꯣ ꯑꯗꯨꯃꯗꯤ ꯐꯣꯇꯣꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯔꯤ ꯊꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯈꯛ ꯊꯝꯕꯥꯜꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯁꯠ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯕꯣꯔꯥ ꯃꯅꯨꯡꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯊꯝꯕꯥꯜ ꯐꯖꯅ ꯃꯐꯝ ꯑꯗꯨꯕꯨ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯆꯥꯛꯇꯨ ꯊꯝꯃꯤ ꯆꯥꯔꯣ ꯃꯈꯨꯠꯇꯨ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯇꯧꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯛꯇꯨ ꯐꯠ ꯆꯥꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯋꯥꯏꯗꯨ ꯕꯤꯅꯣꯗꯀ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯃꯣꯏꯔꯥꯡꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯩ ꯋꯦꯗꯔꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯪꯁꯨ ꯏꯪꯗꯦ ꯁꯥꯁꯨ ꯁꯥꯗꯦ ꯅꯣꯡ ꯃꯪꯂꯤ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯕꯤꯅꯣꯗꯄꯨ ꯄꯤꯀꯞ ꯇꯧꯔꯨꯔꯒ ꯃꯣꯏꯔꯥꯡ ꯇꯝꯅ ꯍꯥꯏꯊꯔꯛꯏ ꯃꯈꯣꯏꯒꯤ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯈꯤꯇꯪ ꯍꯥꯏꯖꯤꯜꯂꯛꯄꯒ ꯑꯍꯜ ꯑꯃꯗ ꯍꯪꯉꯨꯏ ꯕꯤꯅꯣꯗꯅ ꯑꯣꯏꯅ ꯏꯄꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯍꯜꯗꯨ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯁꯨꯁꯥ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦꯕꯨ ꯕꯤꯅꯣꯗ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯍꯣꯏ ꯏꯄꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯅꯠꯆꯗꯦ ꯃꯣꯏꯔꯥꯡꯗꯒꯤ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯝꯕ ꯍꯥꯏꯅꯦ ꯑꯗꯨ ꯏꯄꯨ ꯈꯪꯕꯤꯕ꯭ꯔꯣ ꯌꯨꯝꯅꯥꯛꯁꯨ ꯈꯪꯖꯗꯦ ꯏꯍꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯈꯪꯉꯤꯅꯦ ꯌꯨꯝꯅꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕ ꯇꯣꯝꯕꯈꯛ ꯍꯥꯏꯕꯗꯅꯦ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯗ ꯎꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯕꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤ ꯑꯗꯣ ꯅꯈꯣꯏꯕꯨ ꯕꯤꯅꯣꯗꯅ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯆꯕꯅꯤ ꯌꯥꯔꯒꯗꯤ ꯏꯄꯨꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯒꯦꯔꯥ ꯀꯌꯥꯝꯕꯨ ꯂꯥꯞꯀꯦ ꯑꯃꯥꯏꯕ ꯇꯣꯝꯕꯒꯤ ꯌꯨꯝꯗꯨꯕꯣ ꯑꯍꯜꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯥꯞꯇꯦ ꯁꯤꯗꯒꯤ ꯆꯨꯝꯅ ꯈꯔ ꯆꯪꯂꯒ ꯍꯥꯏꯖꯤꯟꯐꯝ ꯂꯩꯔꯛ ꯑꯃ ꯂꯩꯕꯅꯤ ꯑꯗꯣꯝꯂꯣꯝꯗ ꯊꯦꯛꯆꯤꯟꯕꯒ ꯑꯍꯥꯡꯕ ꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯏꯄꯨꯁꯨ ꯍꯥꯏꯔꯔꯣꯏ ꯊꯕꯛ ꯂꯥꯛꯄꯅꯤ ꯌꯨꯝꯂꯣꯝꯗ ꯑꯉꯥꯡ ꯃꯈꯩꯅ ꯉꯥꯏꯔꯝꯃꯅꯤ ꯕꯤꯅꯣꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯑꯍꯜꯗꯨ ꯐꯜꯂꯞ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯩꯁꯨꯗꯨꯅ ꯁꯨꯔꯒ ꯕꯤꯅꯣꯗꯀ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯄꯟꯊꯗꯦ
hek ahalduna haibadumak tawi khara chatpaga leirak leirami adugi ahangba lam koina yengakpada urami yumdong pok tongana saduna leiribadu garidu khara chathoklaga khami moi swaidadi numidang gumba ayugumbasi nong yamna takibagi mami tari phatkidrawa lambi aduda kom sana leiribadu tungduna leiriba ising madu singdu chongduna laaga direct hekta changai sumangduda leptuna chingsang lakpana kawi yumsibu kana lege ho mi leibro maiba tombo higi yum obidrabo kainom tang jage o yumsibu mi leibro hanjin kaurami hoi mai hairaktrawaduda aroiba oina khonjau thaduna kawi matam asidadi ahal amakhak thoraklami mani ahaldu maiba tombani ibunga kana binodna ipu maiba tomba oibirabo mani isamakni ipuga aruwa amata tanajage mateng pangbiu haiduna lakjabani o kakhalau adudi mathakta irenjana wari tausi animak tongliba khunguptu loktoktuna mangolda karai tombana morak puthoktuna thai chap manana famthamine hairab yanglendu tingleduna tombasu phamelgi faktuda famtharai kari tanasiaba waridu pak hek karidagi hodokani haifa khangnadana anidu yengnaduna lei makoigi maongduda tombasu hanjinna hangai aigi nakta lakpadi kari tanasi haivano koiganu hekta hayu pango hairiba matiengduna karamba kari matangno wadu koithokpa tasengna pamdre oirakliwa sokchilakliwa phibam adunasu wakhal munna khanthaduna chingsang lakpa wari pumnamak tombagi mafamda lithoklage haiwa chap yungna khanduna sordo thingatlaga amuktang sangna hontaraklaga hairei ipo sumdobani thawai amana adumok akhoibu utuna leire wafam asya kanana thajabidawa gyan tadre mamingna laija kawi nupi asigi apopui natana sagagi mi leite yamna khulingdava saga hebe tare leikainasu hanthana yengba mapadu icham chamba laumini asi haiduna haukriva amadi thokriba wari pumnamak amata khaktana pumnamak liriklami wari singdubu taru mikupta tomba masadu ipun pungot kre adubu pumnamak fathaduna masu hairei mamit uisinduna magi khangjav khara tau isu manba nupa macha ani thawai adu yamna phattaba thawai ni magi afaba khara hairagadi mi kayabu kalli adubu thaudok amana yam tamthiba onkhre tamthi haiduna ngasi phauba mana kanabusu saigi tingkhang thindrido yum adudagi mapalanba ngamde pumnamak akoibadu yengsilli apha phatta animak amuksu ngakpiba amuksu laknaba ipuna hairibasa gyantana taw lawsinba ngamdaba sing machak khaida wakhalna sandoklaga lawsillu chingsang lakpana makhata biu ipu tomba mamit pangduna khoyamse lai pukning changna amata likul thamdana maraksida ayet apan athingba pirakpa ipuna ngakani adubu matam watlido thasi anirak haukraba matungda panggadaba thauni haujikte ipu su gyan tare waraganu ai leiri binotna aibusu sokadri po tomba monghadna tamna noktuna chingna ganu nangdi sokoi potsak amakhak ibungo amasigi yumda leikivana mangonda pumnamak thaibani adubu nangsu cheksillu tamba ngamde thasi yaurakadore magi matik mayai phudokpa helakani nangsu tamba ngamba natte ko sokoi haijabatani adusu ka heloi takpani binod mamit mana lakhatkre asumna makoisu tombaga wari watai sai laikingi maramda matang adudagi khajik thaptoklaga tombagi maramda oina tarai nupi thide macha leite
matomta tarak yum asida leibani he nangak libadi leikidraba amaibe tomchauga tombaga si punsi mahing khetnaba leitabagum chap manabagum tawri tombagi sangai da ki thorakpaga animak yumlomda haithari ngasidi party tawsi binod hoida leiraga wari sarusi haina duna binod hoida oina lai gari adu thawna mamada mayum hala oi thabak mafam de lekani haiduna paw haidokhi